15 November, Bangalore. Ngasigi numit asini, thaunana mayum thadokalaga chatkiba. Karigidama. Aningba pamba, pandam, panthong. Chatliba lambi ado yaunabagidama. Wahay amakakna thauna oiki. Thauna layuko, ibunga thauna. Ningtham thagi numidang wairamni. Lamyanba thauna nganba. Ningthema madipori. Luna tinajaba makhoi mangado. Laikai lampakta may hugatlaga tikli. Wari watay su tauri. Amana amagi mataw tamnaraga noknari, sidanari. Saunaba su laite. Amana amada panghaydahay, pangangdangangne. Lampakto isagi concert ama susinbaga chapek manakre. Makhoi mangado na langbada pumnaninba haybadu oire. Kanagumba halama thengnaragadi langmali. Yachangbada langba tawhayde. Nayumda chango haina nganglamlagadawbani. Chawkhat thaurangi wari su sari. Ai sigi thabak se loiraga si tawge khale. Si tamba loiraga si tawbagi plan le. Maraktuda thauna tumin unglaga utubigum tasilaga leiri. Poraina thauna don silaga. Thauna nangdi graduation se loiraga kaidawgena khalige. Nganba namu laknaduna haire. Akoi thauna gibu kaino. Parlor kaino ma ko khangtoga loiri. Frida aigi hair spa ga tawandoini aduga akoi saiga do nungtigi make semangi thaunagi parlor da hai soibani mingduna thauna ye kauseli the duga kaiga chanchana buat pudong tawdro thaja kaurase thaja oina thaja hair salon kain tawraga hangdo sema ushitabadi nate koina dabagi adumak trenda panghaida haijabani masimakna thaunabu hanthana yenglibra haibadu sunate thaunagi saita lepiraga magi pamjaba lambi magi mawng aduda phai phate adu ada hairuba tawda mapungning thamjenbiba mabu understand tawbana makhoi marigi thaudang oiduna lakbani thauna su nongmata makhoina ngangli sakliba ado onkhatnaraga sauruba tawde ahoina dom mateng pangsillaga awaya kum tawnabani ningthem marak thatlaga hoini aisu graduation loiraga koi thaunagi matungilaga pisa taloguna phadujala khalini Victorna ida nangi salon do super ga di thamoidro super do oiragasu oijarage atopagi do oidok sunate nangi do bu kai do wegene kai pham thokte kaino ai oidong mansilaktreba kai de direct su paningde yam luri de tawrise hojung matam sida thabak ama changwa haise pisa na paiba yam darkar oiba yorok price yoroi mi khara khaki wani adagi amo pisa hanni haloi ngangna badada sanu bana hanida aduni moina piu hairiba adu pesa du buleradi government gi thabak tawdrasu nan business am hawdok jaraga yamba yamdaba kuta pesa kharadi thodo boni aina khalise ko direct tambada thadagriba pesa mayamduga tungsilamadi aina hana crorepati amadi oirani hesaita sanagi ondum mondek mathaktaga hipakaido adu yaradawni ngasai makhai tumin taramba thauna do machin kangba hawre khangdre da tawrise aidi hingbu hingningdreda kaibu kanarunige mingonda walhaboina bu poamba ina sum leiraga mi wanabani taningdeko aduguma jajat ki wado yam nganganu atai lairi aidi poying pina sel kamta laitri sige su kona siu ai tolop charakan doi siu hojikti nata yam chadrieba purikhaw suda sikri phaunaptri pakhang punsi barbatare toise poyeng ka piraktradi ne koi inni naraga namangda kala gane koi thau thau dori ban hi aidi Vishnu namana bani kainu khara yeng ten singa tawre try se paisa gi matang da dine but phau paisa da chopisi nang khangdro yari kai dawragi noibo nasai dai su walang sum tangangdi kanana kai harinu nangonda aingonda hairuse ai tawge pakya to set keba isum tawde da kanamta na kemta hairakte sum hingda se wasalak pai wani taning de nupa anga tai de walot pana lot la so akhoi de lot kanu he si kidorage hairoba thauna sor sagna amuktang hondoklam laga homduna thamlamba thamogi potlomdo machedama kai thoraklaga mamanaba singi mamangda thamle ita ayumda ganjaningdreda ima to na yuraga iso panglangda langi pangsauda sawi lairik tamba to u thakpada ware singaktani pabaso ima tonda kemta haiba ngamde khangdreda tawrise wakhalse wathapham mai khangkhangde mana ngangbado tadanaba
ꯑꯩ ꯀꯥꯏꯗꯅꯣꯃ ꯆꯠꯂꯒ ꯂꯩꯈ꯭ꯔꯁꯤꯔ ꯐꯥꯎ ꯈꯜꯂꯤ ꯅꯤꯡꯊꯦꯝꯅ ꯊꯧꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯊꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯅꯪꯒꯤ ꯄꯥꯟꯗꯝꯗꯣ ꯃꯥꯏ ꯄꯥꯛꯅ ꯌꯧꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤ ꯅꯪꯅ ꯋꯥꯈꯜ ꯁꯣꯟꯊꯗꯣꯏꯅꯣ ꯌꯨꯝ ꯊꯥꯗꯣꯛꯄ ꯀꯥꯏꯅ ꯅꯥꯞ ꯆꯥꯗꯕ ꯅꯥꯀꯜꯗꯒꯤ ꯄꯣꯏꯔꯩꯅ ꯅꯣꯏ ꯏꯃꯥꯇꯣꯟꯗꯣ ꯔꯟꯊꯤꯛ ꯇꯧꯔꯝ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯇꯤ ꯈꯪꯗ ꯊꯥꯔꯤꯃ ꯇꯤꯜꯂꯥꯏ ꯈꯨꯝꯅꯤ ꯅꯩꯕꯗꯧ ꯅꯩꯔꯝꯃꯗꯤ ꯃꯄꯥꯝꯗ ꯍꯟꯒꯗꯅꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯖꯁ ꯍꯥꯏꯗꯣ ꯃꯌꯥ ꯀꯨꯝꯗꯣꯏꯅꯤ ꯌꯦꯡꯉꯨꯃ ꯑꯩꯈꯣꯏ ꯄꯥꯕꯅ ꯐꯥꯎꯕ ꯀꯩꯝ ꯍꯥꯏꯕ ꯉꯝꯗꯦ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯀꯦꯕꯨ ꯍꯥꯏꯔꯛꯀꯅꯤ ꯏꯕꯨꯡꯉꯣ ꯇꯟꯖꯥꯗꯨꯗ ꯕꯤꯛꯇꯔꯒꯤ ꯐꯣꯟꯗꯣ ꯀꯟꯅ ꯍꯦꯛꯇ ꯈꯤꯡꯖꯤꯜꯂꯦ ꯍꯜꯂꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯜꯂꯛꯅꯕ ꯇꯧꯔꯣꯅꯦ ꯄꯨꯡꯁꯤ ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ ꯅꯄꯥꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤꯌꯦꯅꯅꯦ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤꯀꯣ ꯑꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯪꯉꯒꯦ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯑꯁ ꯍꯔꯥꯎꯕꯨꯡ ꯂꯝꯄꯥꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯆꯪꯉꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯩꯒꯁꯨ ꯃꯥꯡꯉꯣꯏꯌꯨ ꯑꯁ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯂꯥꯛꯑꯒꯦ ꯃꯤ ꯊꯝꯃꯣ ꯊꯝꯃꯣ ꯊꯧꯅꯥꯅ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ 8:30 ꯇꯥꯔꯦ ꯏ ꯊꯦꯡꯉꯝꯃꯦꯅꯦ ꯑꯗꯨꯗꯤ ꯆꯪꯅꯕ ꯇꯧꯔꯁꯤꯔꯣ ꯆꯪꯉꯁꯤ ꯑꯩꯈꯣꯏ ꯁꯧꯔꯥꯗꯣ ꯁꯧꯕ ꯍꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯛꯇꯔꯗꯣ ꯐꯨꯛ ꯍꯧꯒꯠꯈꯤ ꯃꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯣꯏꯗꯧꯔꯁꯤꯗꯤ ꯅꯤꯡꯊꯦꯝꯒꯩꯒ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯅꯣꯏ ꯍꯥꯜꯂꯝꯃꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯈ꯭ꯔꯒ ꯅꯤꯡꯊꯦꯝꯒ ꯊꯧꯅꯥꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯧꯒꯠꯂꯝꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯕ ꯃꯩꯗꯨ ꯂꯣꯏꯕ ꯉꯥꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯃꯩꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯝꯂꯒ ꯆꯪꯃꯤꯟꯅꯔꯛꯏ ꯊꯧꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯊꯣꯡꯒꯥꯟ 4ꯃꯨꯛꯇ ꯂꯥꯞꯅꯕꯅꯤ ꯃꯥꯏꯀꯩꯁꯨ ꯄꯨꯟꯕꯒ ꯍꯔꯥꯎꯕꯨꯡ ꯂꯝꯄꯥꯛꯀꯁꯨ ꯅꯛꯅꯕꯒꯤ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯄ ꯌꯥꯅꯤ ꯈꯟꯅ ꯂꯩꯃꯤꯟꯅꯍꯧꯕꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯂꯥꯛꯄꯗ ꯊꯧꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯣ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯗꯤ ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ ꯅꯪꯁꯨ ꯐꯖꯅ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯏꯁ ꯌꯥꯝ ꯂꯥꯞꯅꯕꯒꯤ ꯇꯥꯏꯞꯇꯒ ꯋꯥꯍꯩꯒꯗꯤ ꯂꯣꯏꯔꯦ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗꯨ ꯆꯠꯀꯦ ꯇꯧꯔꯤꯉꯩꯗꯅꯤ ꯊꯧꯅꯥꯒꯤ ꯃꯃꯥꯇꯣꯟꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯂꯨꯕꯒꯤ ꯀꯣꯝꯄꯥꯛꯇꯨꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯊꯧꯅꯥꯗ ꯉꯥꯡꯂꯛꯄꯗꯣ ꯅꯨꯄꯤꯅꯦꯁꯨ ꯈꯪꯗꯦ ꯅꯨꯄꯥꯅꯦꯁꯨ ꯈꯪꯗꯦ ꯑꯃ ꯃꯊꯦꯡꯁꯤꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯥꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯤꯒꯦ ꯍꯥꯏꯅꯤꯅꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯆꯦꯟꯊꯅꯕ ꯊꯕꯛꯁꯦ ꯇꯧꯔꯅꯨ ꯁꯤꯗ ꯌꯥꯗ꯭ꯔꯕꯅꯦꯕ ꯅꯪ ꯇꯥꯁꯤꯟꯅꯗ ꯇꯨꯃꯤꯟ ꯅꯤꯡꯊꯦꯝꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯧꯅꯥ ꯇꯨꯃꯤꯟ ꯀꯩꯝꯇ ꯈꯨꯝꯅ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯃꯃꯥꯇꯣꯟꯅ ꯈꯥꯝꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯅꯪ ꯀꯩ ꯆꯠꯂꯣꯏ ꯅꯪ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯁꯝ ꯅꯅꯥꯃꯛꯅꯤ ꯅꯨꯄꯥꯗꯤꯅꯦ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯌꯨꯅꯦꯍꯦ ꯑꯁꯤꯕ ꯅꯃꯥꯗꯨꯅ ꯆꯣꯡꯂꯝ ꯆꯥꯗꯗꯅ ꯅꯪꯁꯨ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯔꯤꯅꯤꯅꯦ ꯊꯧꯅꯥ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯝꯂꯦ ꯏꯅꯨꯝꯆꯥ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯕꯨꯗꯤ ꯄꯜꯂꯒ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯒꯅꯨ ꯑꯩꯒꯤ ꯐꯤꯕꯝꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯕꯗ ꯏꯃꯥꯒꯤ ꯃꯔꯥꯜ ꯌꯥꯎꯗꯤꯌꯦ ꯍꯔꯦ ꯍꯩꯔꯦꯅꯦ ꯉꯥꯡꯕꯗꯤ ꯍꯥꯏꯔꯦ ꯑꯩꯗꯤ ꯍꯥꯏꯔꯦ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯔꯦ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯑꯒ ꯃꯀꯨꯗꯣ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯏꯗꯨ ꯇꯧꯔꯤꯅꯤ ꯁꯤꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯉꯝꯗ꯭ꯔꯦ ꯊꯥꯛꯄꯒ ꯉꯝꯖꯗ꯭ꯔꯦ ꯆꯠꯈꯤꯒ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯊꯤꯕꯣꯡ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗ꯭ꯔꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯏꯄꯥꯝꯗꯒꯤ ꯎꯂꯛꯄ ꯂꯧ ꯀꯌꯥꯅ ꯂꯣꯏꯔꯤꯕ ꯑꯎꯟ ꯀꯌꯥꯅꯣ ꯇꯨꯝꯂꯤꯕꯁꯦ ꯏꯆꯥ ꯌꯣꯛꯄ ꯐꯥꯎꯕ ꯐꯦ ꯍꯥꯏꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯃꯆꯥꯒ ꯌꯣꯛꯆꯜꯂꯛꯆꯕ ꯉꯝꯄꯣꯟꯇꯦꯗ ꯊꯧꯅꯥ ꯑꯄꯣꯛꯄ ꯃꯄꯥꯗꯣ ꯉꯥꯡꯅ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯃꯉꯣꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯀꯥꯏꯅ ꯇꯥꯈ꯭ꯔꯒ ꯐꯖꯕ ꯅꯠꯇꯦꯅꯦ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ ꯈꯪꯗꯦ ꯈꯔ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯔꯨꯕꯒꯤꯅꯦ ꯏꯊꯛꯇ ꯀꯥꯔꯒ ꯈꯨꯝꯃꯛꯏꯕꯁꯤꯅꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯑꯩꯕꯨꯅ ꯃꯤ ꯑꯣꯏꯅ ꯊꯥꯗꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯌꯨꯝꯁꯤꯗ ꯏꯋꯥ ꯂꯧꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯃꯥꯇꯣꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯪꯂꯤꯕꯅꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗ ꯃꯆꯥꯗꯨ ꯇꯥꯏꯅꯔꯦ ꯍꯩ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯒꯤ ꯃꯑꯣꯡꯗꯨꯒ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯄꯨꯝꯅꯃꯛ ꯆꯦꯟꯊꯅꯕ ꯊꯕꯛꯅꯤꯅꯦ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯆꯩꯅꯤꯡꯕ ꯆꯩꯕꯗ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯔꯥꯜ ꯀꯩꯝꯇ ꯂꯩꯖꯗꯕꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯆꯤꯡꯊꯣꯛꯂꯒ ꯉꯥꯡꯕꯗꯨꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯕ ꯉꯝꯃꯣꯏ ꯍꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯃꯥꯇꯣꯟꯁꯨ ꯅꯃꯥꯅꯤꯅꯦ
Namaton ngangbada hangana khumba haunadene. Namaton sigi mapandagini akhoi ni ngasi phawba chara nama wata mimang thokni hingba ngamlibase. Pabong nangbu imagi kemta khandabro. Imada sumaina ngangsakpa tawbasi pabong bataba ngamibo. Hey wa makatagan. Ayengdagi nangi kadagi hendokpa yar kari college. Nupi manbi nangna direct tamaga kari kana dawrige. Janafam su khangoi oiroi paroi dabada. Thauna mapagi mataw aduda pendabana phambangnaraduna wa machet amata nganglamda magi kada changkhre. Mapado changkhriba machanupadi yenglaga solhab. Direct taminedana aisa kokthong ama changaga kaidawdawrige. Tamuno direct amda tamuno ko. Ayengdagi college kamata chatpa yar. Aina hairisini nang hayengdagi mapan thokpa yar. Mama tondo imunglomdagi. Ho haibiruno akhoi na haiba lawroye. Direct tamhandedanane badanamu pisinbiramganiye. Thaunagi mapado mangolgi machi amada leplaga magi nupi atombina nganglibado tumentaduna leiri. Panalali khanglagasu chatpa yaduduna sufam nongpham khangda leibani. Magi nupi atombina pusilaklaga imungi awanapa menabaduna wa machet amata ngangba ngamdabani. Sakhiya sumna thaunana piklingaida tawramba nate. Machada machagom luna chana yokjarambani. Mabuk thoki macha yaraklaba matamdata mapamgi miyoi singi wa chatpana magi hauchik oiriba pukchelasi onkhibani. Thaunana pungkak charokpa matangda sakhina loina khiba maong adunasu ima haina kauba ngamda indomcha haina adumak kaukhibani. Thauna numit adudagi yumdagi mapan thokhidre college su kakhidre. Lekai angang khara lairik taklambadusu phone tawraga masa ngamde laklare haina haidokre. Asumna college kadaba mapan thoktaba hapta phajilaklabani. Mamanaba ningthem poirei nganba makhoi ahumdu haunaraga thaunagi mayumda laklami. Thauna daw sakhi imungdagi phadi amana makhutu taithokna thoklaklaga kana hangbano ni ibungo ma thauna bu leikibro akoi thaunagi tinabum manabani. Thauna hairisibu ima kedrimem thauna oigi. Nganbani ningthem silaklaga kaino nangbo si thauna oigi yumni. Phananak na tinaragaso mamatongi maong khangbana thaunana nongmata mamanaba singbo mayumda pusinkhidabani. Mamanaba singna lake hairabaso pampham leite jaga chele hairaga nongmata phawba lakhankhidabani. Inak nakna leiriba ningthem phawba thongaldagi hanjinbani. Hoini Kedrimayumbudi oiba aduda ekhoida thauna kawbadi leibudi lei haibabu nakhoiga tinaramgadawba mandaba. Nakhoigi budi yumga onabadi natte koi chasa. Nakhoigi dudine maming khaktani nupa oiriba haibabo. Tanjaduda thauna magi kadagi tholaklaga kai chaloinu noide kakhalo. Makhoi ahumdo angol kakhatna nganbana sakhide yenglaga sidasum lakpani akoidi yumonarabai khalure. Taunariba maongdu khangbana thaunana ai kadoina phamurase sida phamba nungairaroi lao. Thaunana mang tharaga makhoi marido thaunagi kada changle. Thauna magi kada lairamba stool ama anido phatpa chungthoraklaga sida phamgera phamungda phamgera noithokpa tawro ai chaloluge ko lolur no yari wari oine sasi. Thauna chatke tawrambadagi nakalda hangduna leiriba stool amada phamtharaklaga kai wari sase aino. Kai wari nunati nang college laro hairu kaino phone tabu samda paide nara jalo no hanglakpani na sunaramde adu kaigino banang toise. Aido college satpado bit lairaktraba aduini. Taningdeda thauna akhoi makha thangbagi angang nang tuition tawba laktaba apta pharena hairi kaino nang toise. Itaw aigi punsise noina khangoida leiba leitabana amada thamkhraga noina hingliba mahingduka aini hingliba maongsiga yam khene. Nongmata noidi nakhoigi ima babungna laik tamba to thakpa wari chatkhra haina kaisuk hairamoy. Aigidi khongthang khuding adugumba wahaina mangtung thatlaga leiba sidane ai kaidawgadabano khangde. Noi babungdi kamta haidabro. Babungsu imatongi matunginaraga
ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯊꯤꯡꯉꯤ꯫ ꯅꯍꯥꯟ ꯃꯈꯩ ꯉꯥꯡꯕꯗꯒꯤ ꯍꯟꯗꯛꯅꯁꯨ ꯌꯥꯝ ꯍꯦꯜꯂꯤ꯫ ꯏꯃꯥꯇꯣꯟꯒꯤ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯁꯦ꯫ ꯑꯩꯅ ꯐꯥꯎꯕ ꯃꯁꯛ ꯎꯒꯦ ꯐꯪꯍꯧꯗ꯭ꯔꯕ ꯏꯃꯥꯗꯨ ꯄꯜꯂꯒ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯁꯤꯗ ꯇꯣꯏꯅ ꯂꯛꯅꯩ꯫ ꯈꯨꯝꯃꯨꯔꯁꯨ ꯅꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯒ ꯆꯤꯟꯊꯛꯇ ꯈꯨꯝꯃꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯏꯇꯥꯎ꯫ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯑꯩꯁꯦ꯫ ꯅꯣꯏ ꯏꯃꯥꯇꯣꯟꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯞꯇ ꯈꯟꯅꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯃꯥꯟꯅꯒꯅꯨ ꯏꯇꯥꯎ꯫ ꯅꯣꯏꯗ ꯑꯃꯨꯛ ꯀꯣꯛ ꯁꯥꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯈꯤ ꯌꯨꯝꯌꯥꯏ ꯀꯥꯒꯤ ꯊꯧꯅꯥꯒꯤ ꯀꯥꯗ ꯐꯝꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯣ ꯇꯥꯅꯅꯕ ꯍꯧꯅ ꯉꯥꯡꯕ ꯍꯧꯔꯦ꯫ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤꯅꯣ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯇꯧꯔꯦꯅꯦ꯫ ꯅꯨꯄꯥ ꯅꯍꯥꯒ ꯀꯥꯗ ꯄꯨꯁꯤꯟꯗꯅ ꯑꯩꯈꯣꯏꯗꯤꯅꯦ ꯃꯥꯏꯒꯁꯦ ꯊꯝꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯁꯈꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯉꯥꯡꯅꯔꯝꯕ ꯋꯥꯒꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯤꯅꯤ ꯈꯪꯗꯕ ꯃꯥꯅ ꯀꯥꯗ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯁꯤꯟꯕ ꯌꯥꯕ꯭ꯔꯣ? ꯁꯃꯥꯖ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇꯒ ꯎꯗ꯭ꯔꯦꯅꯦꯗꯣ꯫ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯖꯔꯔꯣꯏꯌꯦ, ꯑꯝꯇ ꯂꯥꯛꯑꯣ꯫ ꯉꯥꯟꯕꯅ, ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯑꯣꯏꯅ ꯃꯝꯃꯤ꯫ ꯃꯇꯝ ꯈꯔ ꯀꯣꯏꯗꯣꯏ ꯂꯩꯔꯨꯁꯦ꯫ ꯌꯥꯔꯦꯗ, ꯑꯩ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯣꯏ ꯀꯩꯝꯇ ꯀꯣꯛ ꯁꯥꯒꯅꯨ꯫ ꯊꯧꯅꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ꯫ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯦ, ꯅꯣꯏ ꯆꯠꯅꯕ ꯇꯧꯔꯣ ꯂꯥꯎ꯫ ꯃꯈꯣꯏ ꯃꯔꯤ ꯍꯧꯅꯔꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯃꯅꯤꯟ ꯍꯦꯛ ꯐꯪꯕꯒ ꯁꯈꯤ ꯉꯥꯡꯂꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯅꯕ ꯍꯣꯠꯅꯔꯦ꯫ ꯊꯧꯅꯥꯁꯨ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯒ ꯂꯩꯍꯧꯔꯒꯦꯀꯣ, ꯐꯖꯅ ꯆꯠꯂꯨ꯫ ꯑꯗꯣ ꯀꯣꯂꯦꯖꯇ ꯂꯥꯛꯅꯕ ꯍꯣꯠꯅꯧꯀꯣ, ꯂꯥꯁ ꯁꯦꯃꯤꯁꯇꯔꯒ ꯑꯣꯏꯔꯦ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯩ ꯃꯑꯣꯡ ꯌꯦꯡꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯦꯛꯇꯤꯚꯥ ꯑꯃꯗ ꯅꯝꯁꯤꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯧꯅꯥꯁꯨ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯃꯥꯇꯣꯟꯗꯣ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯏꯃꯨꯡꯗ ꯅꯪꯒꯤ ꯀꯥꯗ ꯃꯤ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒ ꯇꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯆꯦꯟꯅꯒꯅꯤ ꯀꯣ, ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ꯫ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯨꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕꯗꯣ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯒꯅꯣ꯫ ꯁꯈꯤꯗꯣ ꯃꯊꯕꯥꯛꯀ ꯌꯩꯔꯒ, ꯍꯔꯦ ꯃꯤꯆꯪꯒꯁꯨ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤ ꯅꯪꯒꯤꯁꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯩꯕꯨꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯑꯗꯨꯒ ꯃꯌꯥꯏ ꯊꯤꯒꯥꯡꯗꯒꯤ ꯄꯨꯜꯂꯛꯄ ꯃꯈꯣꯏ ꯈꯔꯁꯤꯅ ꯍꯦꯟꯅ ꯂꯨꯅꯒ ꯇꯧꯕ꯫ ꯇꯧꯔꯣ, ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤꯗꯣ ꯑꯗꯨꯝ ꯇꯧꯔꯣ꯫ ꯍꯌꯦꯡꯋꯥꯏ ꯗꯁꯥ ꯇꯥꯔꯛꯄ ꯃꯇꯝꯗꯅꯦ ꯉꯥꯡꯒꯟꯕꯤ ꯆꯩꯒꯟꯕꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯨ, ꯈꯪꯉꯕ꯭ꯔꯥ? ꯅꯪ ꯃꯇꯝꯗꯨꯗꯅꯦ ꯑꯩꯒꯤ ꯈꯌꯥꯠꯇ ꯇꯥꯔꯛꯑꯒ ꯈꯪꯒꯗꯧꯕꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯅꯥꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯄꯤꯔꯥ ꯆꯦꯅ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯏꯃꯨꯡꯗ ꯆꯪꯂꯝꯗꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯅꯤꯡꯊꯦꯝꯁꯨ ꯉꯥꯟꯕꯒ ꯄꯣꯏꯔꯩꯒ ꯊꯥꯗꯔꯝꯂꯒ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯥ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯩ꯫ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯕꯅꯤꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯗꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯊꯧꯅꯥꯅ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ, ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ? ꯀꯩꯝ ꯆꯠꯂꯣꯏꯗ, ꯃꯥꯏꯟꯁꯦ ꯌꯥꯗ꯭ꯔꯦ, ꯉꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯒꯦꯅ ꯊꯣꯛꯂꯛꯏꯅꯤ꯫ ꯀꯥꯈꯠꯂꯨ, ꯆꯥꯛꯐꯝ ꯆꯠꯂꯨꯁꯤ꯫ ꯀꯥꯏ ꯌꯧꯗꯣꯏꯅꯣ? ꯑꯣꯏꯅꯥꯝꯗ ꯀꯣꯐꯤ ꯊꯛꯎꯁꯤ ꯀꯩꯅꯣ꯫ ꯊꯧꯅꯥꯁꯨ ꯅꯤꯡꯊꯦꯝꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯂꯛꯂꯒ ꯑꯅꯤꯗꯨ ꯑꯣꯏꯅꯥꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯀꯣꯐꯤ ꯁꯣꯞꯇꯒꯤ ꯀꯣꯐꯤ 2 ꯂꯧꯔꯒ ꯎ ꯄꯔꯦꯡ ꯃꯌꯥꯝ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯒ ꯑꯅꯤꯗꯨ ꯒꯥꯔꯤꯗꯨꯗ ꯐꯝꯕꯣꯏ ꯉꯥꯕꯣꯏ ꯇꯧꯔꯒ ꯀꯣꯐꯤ ꯊꯛꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯆꯝꯂꯒ ꯃꯥꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯤꯡꯍꯧꯔꯒ ꯊꯧꯅꯥꯗ ꯑꯃꯨꯛ ꯄꯤꯔꯦ꯫ ꯊꯧꯅꯥꯁꯨ ꯁꯤꯒꯔꯦꯠ ꯃꯆꯩꯗꯨꯃ ꯂꯧꯔꯒ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯜꯂꯒ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯔꯦ꯫ ꯅꯤꯡꯊꯦꯝ ꯊꯧꯅꯥꯗ ꯌꯦꯡꯂꯒ, ꯀꯣꯂꯦꯖꯄꯨꯗꯤ ꯍꯟꯗꯛ ꯋꯤꯛꯁꯤꯒꯤ 2-3 ꯀꯥꯔꯒꯗꯤ ꯌꯥꯔꯅꯤꯗ꯫ ꯃꯦꯝ ꯕꯤꯃꯣꯂꯥꯇꯥꯅꯁꯨ ꯍꯟꯗꯛ ꯋꯤꯛꯁꯤꯗꯒꯤ ꯑꯣꯏꯅ ꯂꯧꯈꯠꯀꯅꯤꯅ ꯍꯥꯏꯕꯅꯤ ꯑꯦꯇꯦꯟꯗꯦꯟꯁꯇꯣ꯫ ꯍꯥꯟꯅ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯪ ꯂꯩꯔꯛꯄꯅꯤꯅ 1-2 ꯀꯥꯕꯗ ꯃꯣꯏꯒꯤ ꯄꯔꯁꯦꯟꯇꯦꯖꯇꯨꯗꯤ ꯑꯗꯨꯝ ꯍꯦꯟꯗꯣꯔꯤ ꯄꯣꯠꯅꯤꯗ ꯑꯗꯨꯗꯒꯤ꯫ ꯅꯣꯠꯁꯀꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯕꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯅꯤ꯫ ꯅꯪꯅ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯎꯀꯣ꯫ ꯊꯧꯅꯥ ꯆꯨꯔꯨꯞꯇꯨ ꯑꯃꯨꯛꯁꯨ ꯆꯤꯡꯂꯒ ꯊꯥꯗꯣꯔꯛꯂꯤꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ, ꯑꯩ ꯑꯦꯛꯖꯥꯝꯒ ꯊꯥꯔꯔꯣꯏꯁꯤꯔ ꯈꯪꯗꯦ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯗꯨ ꯀꯨꯏꯅ ꯇꯝꯃꯛꯑꯒ ꯃꯍꯩ ꯆꯥꯔꯝꯗꯥꯏꯁꯤꯗ ꯑꯦꯛꯖꯥꯝ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯗꯤ ꯑꯉꯥꯎꯕꯤ ꯋꯥꯔꯤꯅꯤ꯫ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯄꯩꯁꯥꯒꯤ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯜꯂꯛꯀꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ,
ꯄꯩꯁꯥꯒꯤ ꯋꯥꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯉꯥꯡ 5-6ꯀꯤ ꯇꯨꯏꯁꯟ ꯐꯥꯕꯒꯤ ꯄꯩꯁꯥ ꯄꯤꯔꯛꯀꯗꯧꯕ ꯂꯩꯕꯅꯤ. ꯑꯗꯨꯅ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯤ. ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯗꯕꯤ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ. ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡꯉꯛꯑꯗꯧꯅꯤ. ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄꯗ ꯑꯗꯨꯝ ꯍꯥꯏꯂꯦ. ꯑꯩ ꯃꯤꯆꯤꯡ ꯂꯥꯛꯀꯅꯤꯀꯣ ꯅꯪ. ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ. ꯌꯥꯔꯣꯏꯗ ꯏꯇꯥꯎ. ꯏꯃꯥꯇꯣꯟꯒꯤ ꯃꯑꯣꯡꯗꯣ ꯅꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯑꯩꯅ ꯅꯣꯏꯗ ꯂꯩꯕꯗ ꯏꯃꯥꯇꯣꯟꯅ ꯉꯥꯡꯍꯧꯒꯗꯧꯕ ꯋꯥꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯄꯨꯂꯞ ꯁꯣꯛꯀꯅꯤ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯤꯡꯕ ꯌꯥꯔꯔꯣꯏꯗ꯭ꯔꯕ ꯆꯨꯔꯨꯞ ꯃꯇꯦꯛꯇꯨ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯦ. ꯍꯟꯅꯕ ꯇꯧꯔꯁꯤ. ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯗꯤ ꯏꯃꯥꯇꯣꯟꯅ ꯉꯥꯡꯅꯤꯌꯦ. ꯅꯤꯡꯊꯦꯝꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯒꯥꯔꯤꯗ ꯉꯥꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯇꯣꯡꯈꯠꯈꯤꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏ. ꯊꯧꯅꯥꯁꯨ ꯐꯝꯐꯝ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯃꯅꯤꯡꯗ ꯇꯣꯡꯈꯠꯂꯛꯂꯒ ꯑꯅꯤꯗꯨ ꯌꯥꯆꯪꯂꯛꯄꯗꯨꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯧꯅꯥ ꯃꯥꯅ ꯑꯉꯥꯡ ꯈꯔ ꯇꯨꯏꯁꯟ ꯇꯧꯕꯤꯔꯨꯕꯗꯨꯒꯤ ꯇꯨꯏꯁꯟ ꯐꯤ ꯐꯪꯉꯦ ꯍꯥꯏꯗꯅ ꯍꯜꯂꯛꯄꯗꯒ ꯉꯥꯒ ꯂꯩꯗꯅ ꯆꯪꯉꯛꯏ ꯄꯣꯠꯅꯤ. ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥꯗ ꯍꯔꯥꯎ ꯇꯝꯂꯦ. ꯄꯥꯕꯨꯡ, ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯦ. ꯉꯥ ꯆꯥꯁꯦꯅ ꯑꯩꯅ ꯉꯥ ꯂꯩꯔꯛꯏꯅꯦ. ꯑꯣ, ꯏꯆꯥ ꯄꯩꯁꯥ ꯐꯪꯉꯦꯕ. ꯐꯔꯦ. ꯀꯔꯤ ꯉꯥꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯣ? ꯐꯅ ꯆꯥꯎꯒꯨꯝ ꯇꯧꯋꯤꯅꯦ. ꯒ꯭ꯔꯥꯁ ꯀꯥꯔꯞꯅꯤ ꯄꯥꯕꯨꯡ. ꯑꯁꯦ ꯍꯥꯏꯔꯒ ꯆꯔꯪ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯥꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯗ ꯌꯦꯡꯍꯜꯂꯤ. ꯍꯩ ꯁꯈꯤ, ꯊꯣꯛꯂꯛꯎ ꯂꯥꯎꯅꯤ ꯅꯪꯕꯣ. ꯅꯆꯥꯅꯨꯄꯥ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯗꯅ ꯉꯥ ꯂꯩꯔꯛꯏꯅꯦ. ꯁꯈꯤꯗꯨ ꯏꯃꯨꯡꯗꯒꯤ ꯇꯐꯤꯡ ꯊꯣꯔꯛꯂꯒ ꯄꯩꯔꯞ ꯇꯧꯅ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ. ꯌꯦꯡꯉꯨꯅꯤꯁꯦ, ꯅꯆꯥꯅꯨꯄꯥꯅ ꯂꯩꯔꯛꯏꯕꯅꯤ. ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ. ꯏꯄꯥ ꯉꯥ ꯁꯦꯝꯃꯨꯒꯦꯀꯣ. ꯉꯥꯕꯨ ꯃꯊꯟꯇ ꯊꯣꯡꯕ ꯌꯥꯕ꯭ꯔꯣ? ꯆꯅꯝ ꯇꯤꯜꯍꯧ ꯊꯥꯎ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯗꯕ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡꯕꯣ? ꯀꯔꯤꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯊꯨꯝꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥꯅꯦ? ꯍꯣ ꯂꯥꯏꯅꯅꯦ ꯄꯣꯞ ꯊꯥꯗꯔꯛꯄ ꯅꯠꯇꯤꯌꯦ. ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯆꯦꯜꯂꯒ ꯂꯩꯔꯨꯕ ꯉꯥꯛꯇꯅꯤ. ꯀꯨꯏꯔꯦ ꯂꯣꯏꯈꯤꯕ. ꯑꯗꯨ ꯑꯣꯏꯔꯒꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯔꯗꯅ. ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯑꯉꯥꯡꯒꯤ ꯐꯤ ꯊꯤꯕꯒ ꯀꯩꯒ ꯏꯈꯨꯠꯇꯅꯦ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯏꯕ ꯅꯠꯇꯦ. ꯊꯧꯅꯥ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯝꯕ ꯄꯩꯁꯥꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯃꯥꯇꯣꯟꯗ ꯄꯤꯔꯛꯏ. ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯀꯣꯟꯅꯅꯕ ꯈꯔꯗꯤ ꯂꯧꯍꯧꯔꯤ. ꯁꯤꯅ ꯏꯟꯗꯣꯝꯆꯥꯅ ꯄꯥꯏꯔꯣ. ꯑꯩꯉꯣꯟꯗ 500 ꯑꯃꯒ ꯌꯥꯎꯔꯤꯌꯦ. ꯁꯤꯅ ꯑꯋꯥꯠꯄ ꯀꯩꯀꯩꯅꯣ ꯊꯥꯎ ꯊꯨꯝꯗꯣ ꯑꯩ ꯂꯩꯔꯨꯔꯒꯦ. ꯇꯟꯖꯥꯗꯨꯗ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯀ꯭ꯂꯥꯁ 6 ꯇꯝꯂꯤꯕ ꯅꯥꯎꯇꯣꯝꯕꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ, ꯇꯥꯃꯣꯆꯧ, ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯦꯠꯁꯀꯤ ꯇꯦꯁ ꯂꯩ. ꯑꯗꯨ ꯑꯩ ꯍꯩꯇꯦꯕ. ꯑꯁꯦꯝꯗ ꯇꯥꯛꯄꯤꯌꯨ. ꯅꯥꯎꯇꯣꯝꯕ, ꯇꯥꯃꯣꯆꯧ ꯄꯣꯠ ꯂꯩꯔꯨꯈꯤꯒꯦ. ꯅꯪ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯔꯥꯎꯟ ꯑꯃ ꯄꯥꯊꯣꯛꯑꯝꯃꯨꯀꯣ. ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯩ ꯑꯗꯨꯝ ꯇꯥꯛꯄꯤꯔꯒꯦ. ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥꯗꯨ ꯊꯣꯛꯈ꯭ꯔꯦ. ꯁꯈꯤꯗꯨ ꯃꯔꯝꯗꯤ ꯂꯩꯇ ꯆꯠꯈ꯭ꯔꯤꯕ ꯊꯧꯅꯥꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯉꯥꯗꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯀꯔꯤ ꯊꯣꯏꯅ ꯇꯧꯖꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ. ꯍꯩ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯅꯨꯃꯤꯗꯥꯡ ꯁꯈꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯌꯨꯝꯌꯥꯏ ꯀꯥꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯊꯧꯅꯥꯅ ꯃꯅꯥꯎꯅꯨꯄꯥ ꯅꯥꯎꯇꯣꯝꯕꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ. ꯊꯧꯅꯥꯒꯤ ꯃꯄꯥꯁꯨ ꯅꯥꯀꯜꯂꯣꯏꯔ ꯐꯝꯂꯒ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯁꯈꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯛ ꯆꯪꯂꯛꯂꯒ, ꯍꯥꯏ ꯅꯥꯎꯇꯣꯝꯕ, ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯅꯪ? ꯊꯧꯅꯥ ꯑꯃꯗꯤ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯉꯁꯥꯏ ꯑꯃꯗꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯑꯦ ꯍꯥꯏꯕꯕꯨ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯀꯧ ꯉꯥꯡꯕꯒ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯍꯣꯏ ꯌꯥꯔꯦ, ꯂꯥꯏꯔꯤꯛꯀꯗꯨ ꯂꯣꯏꯁꯤꯜꯂꯣ. ꯃꯇꯥꯡ ꯆꯥꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯤ ꯍꯥꯏꯗꯅ. ꯀꯨꯏꯅ ꯁꯥꯡꯅꯀꯅꯦ ꯑꯗꯥꯏꯋꯥꯏꯗ ꯂꯩꯒꯅꯨ. ꯍꯩ, ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯏꯁꯤ ꯉꯥꯏꯍꯥꯛ ꯇꯧꯖꯈꯤꯁꯅꯨꯅꯦ. ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯕꯛ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯍꯣꯅꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛꯇꯣ ꯏꯪꯈ꯭ꯔꯒ ꯆꯖꯤꯛ ꯄꯤꯖꯩ ꯍꯥꯏꯅ ꯍꯥꯏꯕꯤꯒꯦꯔꯣ? ꯊꯣꯛꯀ ꯊꯥꯛ ꯃꯔꯩꯒ ꯇꯨꯔꯩꯒ. ꯍꯣ, ꯈꯥꯡꯕꯒ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ. ꯍꯩ, ꯅꯪꯕꯨꯁꯨ ꯄ꯭ꯔꯞ ꯂꯥꯎꯅꯍꯦ. ꯑꯁꯤꯒꯨꯝꯕꯁꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯀꯌꯥꯝꯕꯨ ꯍꯩꯗꯧꯔꯤꯒꯦ? ꯁꯛꯇꯥꯁꯤꯡꯁꯤꯒ. ꯅꯥꯎꯇꯣꯝꯕꯁꯨ ꯀꯤꯅ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯝꯂꯒ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯊꯧꯅꯥꯁꯨ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯂꯒ, ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯏ. ꯊꯧꯅꯥꯒꯤ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯅꯤ. ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯁꯦꯟ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ. ꯋꯥ ꯌꯥꯝ ꯁꯪꯉꯤꯌꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯁꯦ. ꯀꯌꯥꯝ ꯇꯧꯅꯔꯝꯒꯦ ꯅꯣꯏꯕꯣ?
tꯧba yaba khara dum tawrame haitare soiduna position ga yarotana highest TV interview lobaga amuk langnani ko adu oiragana nganu kongedana nganu kongdoira nganu loidoira madi tawdore he exam silore kaidaram chalusidana ngaside lamyanbana aidi yaro he haying khoi tamogi machagi chora koran lai thabag yam lehuri korfusu lawurdaini exam loedana nungai phamga khangoi nang de de ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯣꯛꯄ ꯍꯥꯏꯔꯤꯁꯦ ꯅꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯅ ꯑꯗꯨꯝ ꯋꯥꯗꯣꯔꯝꯃꯤ ꯅꯁꯥꯅ ꯈꯪꯗ꯭ꯔꯣꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯀꯣꯔꯐꯨ ꯂꯧꯔꯨꯁꯤ ꯅꯣꯡꯒ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯈꯤꯕꯒꯤ ꯀꯨꯠꯇꯨꯅ ꯂꯩꯕ ꯑꯀꯥꯏꯕ ꯀꯣꯂꯥꯁꯀꯤ ꯁꯔꯨꯛꯇ ꯏꯁꯤꯡ ꯈꯔ ꯊꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗꯒꯤ ꯁꯥꯇ꯭ꯔ ꯈꯔ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯉꯥꯎꯁꯟꯅꯔꯤꯅꯤ ꯁꯥꯗꯅ ꯀꯟꯅ ꯊꯧꯗꯣꯛꯈꯤꯕꯗ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯆꯠꯂꯤꯕ ꯊꯧꯅꯥꯒꯤ ꯐꯤꯔꯣꯜꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯂꯩꯇꯦꯡꯂꯤ ꯑꯣꯏ ꯇꯞꯅ ꯊꯧꯕ ꯌꯥꯗ꯭ꯔꯣ ꯐꯖꯔꯦꯅꯤ ꯁꯤꯗꯤ ꯄꯥꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯤꯕ ꯁꯤ ꯍꯣꯡꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯅꯣꯏ ꯆꯠꯂꯝꯃꯨ ꯅꯤꯡꯊꯦꯝꯅ ꯅꯣꯏ ꯆꯠꯂꯝꯃꯨ ꯑꯩꯁꯨ ꯐꯤꯔꯣꯜ ꯍꯣꯡꯉꯒ ꯊꯧꯅꯥꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯍꯨꯝ ꯑꯃꯅ ꯂꯝꯌꯥꯟꯕꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒ ꯊꯧꯅꯥꯒꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯛꯂꯤ ꯊꯧꯅꯥ ꯁꯨꯃꯥꯡꯗꯒꯤ ꯆꯪꯂꯛꯄꯗ ꯌꯨꯝꯌꯥꯏ ꯀꯥꯗ ꯃꯃꯥꯇꯣꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯤ ꯑꯣꯏꯃ ꯈꯣꯡꯇꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯇꯦꯛꯄꯗꯤ ꯇꯦꯛꯇꯦ ꯅꯣꯡꯒ ꯇꯥꯈꯤꯕꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯏꯁꯤꯡꯅ ꯂꯩꯃꯥꯏꯗꯨ ꯈꯔ ꯅꯥꯟꯕꯒꯤ ꯇꯨꯁꯤꯟꯕꯅꯤ ꯍꯦꯟꯖꯤꯟꯖꯕꯤ ꯑꯣꯏꯕꯅ ꯑꯗꯨ ꯈꯔꯁꯨ ꯂꯥꯎꯈꯣꯡ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯝꯆꯥ ꯀꯩꯗꯧꯔꯒꯦ ꯁꯣꯛꯄ꯭ꯔꯣ ꯀꯥꯏꯋꯥꯏꯗꯅꯣ ꯅꯨꯝꯆꯥ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯣꯏꯃ ꯑꯩꯒꯤ ꯈꯣꯡꯁꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯊꯧꯅꯥꯒꯤ ꯃꯄꯥꯁꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯈꯣꯟꯐꯝꯗꯨ ꯐꯠ ꯍꯣꯡꯈꯤꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯁꯣꯛꯂꯛꯀꯅꯨ ꯅꯃꯥ ꯁꯛꯅ ꯌꯣꯛꯂꯤꯕ ꯑꯩꯕꯨ ꯅꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯗ꯭ꯔꯤꯁꯦ ꯑꯁꯦ ꯍꯥꯏꯗꯨꯅ ꯏꯅꯐꯤꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯩ ꯀꯩꯅꯣ ꯅꯃꯥꯇꯣꯟꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯃꯈꯣꯏ ꯕꯥꯕꯨ ꯑꯩꯕꯨ ꯑꯕꯣꯛꯀꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯆꯨꯞꯄ ꯇꯟꯖꯥ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯁꯤꯒ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯌꯦ ꯕꯥꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ ꯏꯃꯥꯇꯣꯟꯅ ꯍꯥꯏꯁꯦ ꯑꯔꯥꯟꯕꯅꯤ ꯑꯩꯗꯤ ꯏꯃꯥꯇꯣꯟꯅ ꯇꯨꯁꯟ ꯅꯪꯅ ꯉꯥꯡꯕ ꯇꯥꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯩ ꯋꯥꯔꯛꯇꯕ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯦ ꯆꯥꯎꯈꯠꯇꯕ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯏꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯗ ꯂꯩꯕ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯊꯥꯡꯒꯠꯂꯒ ꯊꯧꯅꯥꯕꯨ ꯏꯟꯕꯣꯏ ꯀꯟꯕꯣꯏ ꯇꯧꯔꯛꯂꯝꯃꯤ ꯊꯧꯅꯥꯁꯨ ꯃꯄꯥꯅ ꯐꯨꯔꯛꯄ ꯑꯗꯨꯗ ꯉꯥꯛꯄꯣꯏ ꯀꯩꯋꯣꯏ ꯇꯧꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ ꯃꯄꯥꯗꯨꯁꯨ ꯊꯧꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯁꯨꯃꯥꯡ ꯐꯥꯎꯕ ꯏꯟꯊꯣꯛꯂꯒ ꯅꯪꯅ ꯋꯥꯡꯕ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯥꯅꯤꯡꯗꯦ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯒꯗꯧꯕꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯀꯅꯨꯅꯦ ꯇꯟꯖꯥꯗꯨꯗ ꯅꯥꯎꯇꯣꯝꯕꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯇꯥꯃꯣꯆꯧꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯇꯥꯃꯣꯆꯧ ꯅꯪ ꯆꯠꯈꯤꯅꯨ ꯇꯥꯃꯣꯆꯧ ꯏꯃꯨꯡꯗꯒꯤ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯝꯕꯕꯨ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯒ ꯑꯍꯩ ꯅꯪꯗ ꯀꯩ ꯈꯪꯉꯤ ꯍꯥ ꯆꯪꯉꯨ ꯂꯥꯎ ꯇꯥꯕꯤꯒꯗꯧꯕ ꯃꯤꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯂꯦꯞꯄꯤꯒꯗꯧꯕ ꯃꯤꯅ ꯂꯦꯞꯄꯤꯗ꯭ꯔꯕꯗ ꯊꯧꯅꯥ ꯎꯄꯥꯏ ꯂꯩꯇ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯃꯥꯕꯨ ꯄꯨꯛꯅꯤꯡꯗ ꯅꯤꯟꯗꯥ ꯇꯧꯖꯔꯒ ꯈꯣꯏꯔꯤ ꯅꯥꯐꯨꯝ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯦ ꯌꯦꯠꯇ ꯊꯥꯡꯉꯤ ꯑꯃꯝꯕ ꯂꯝꯕꯤ ꯑꯣꯏꯗ ꯊꯥꯡꯉꯤ ꯑꯃꯝꯕ ꯂꯝꯕꯤ ꯇꯨꯡꯗ ꯍꯜꯂꯣꯏ ꯂꯤꯟ ꯈꯨꯔꯧꯅ ꯁꯧ ꯁꯥꯔꯒ ꯂꯩꯔꯤ ꯃꯥꯡꯗ ꯊꯥꯡꯒꯦ ꯇꯧꯔꯣꯏ ꯇꯤꯡꯈꯪꯒꯤ ꯇꯤꯡꯈꯪ ꯉꯥꯛꯇꯅꯤ ꯆꯠꯐꯝ ꯈꯪꯗꯦ ꯄꯟꯊꯨꯡ ꯂꯩꯇ ꯈꯣꯡꯊꯥꯡꯗꯨꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯂꯩꯇ ꯈꯪꯍꯧꯅꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯂꯤ November 15, MG Road, Vivanta Park, Bangalore. Bangalore da laiba Northeast people singna siliba Youth Connect, Empowering the Next Generation. Haiba program adubu yawulakpa miyam aduna seminar venue adu China chikna ngamdaba makai yamna chili. Program adugi athoiba mithunglen oina
Kanglei Skill Solutions Company ki CEO Thauna Khetri Mayumbu Mayagi Tangbal Aduda Langsinaba program adugi organizer samadi Tilliba youth sing aduna taramna okli Thauna thoidok hendokna miyamna khangnaraba saknairab misakamani maruaina inkhalakliba youth singi marakta phong sana wari liriba inspiring role model oriba chahi nauriba tungi yumbi amani stage ki maya irab lebliba anchor aduna welcoming address people oraba matong Thaunaba stage da speech amani dang bibinaba kauthore. Ladies and gentlemen, it is our honor to invite to the stage a young and inspirational role model. He is the CEO of Kanglei Skill Solutions. Please join me in welcoming the man behind this incredible mission, Thauna Khetri. Tilliba miyamado Thauna na stage ta kakhalakpa duda khobak khunaki. Thauna su tilliba miyamadogi puning chungsinboina speech piri. Kanglei Skill Solutions samadi youth employment ki matangda. Youth haibase lam adugi tungi yumbini haibase mayam pumnamakna khangnaduna leirabani. But there are a number of youths that are unemployed. Manipur khaktada educated oiraba unemployed youth se 7.5 lakhs ki mathakta leiri. Government employees khakdana future ki pillar oigani haibadi langani adumna laujai. Northeast India ki overall literacy rate se 78.5% oijaragasu. Job opportunities watpadagi, corruption leibadagi. Insufficient infrastructure leibana unemployed youths ki masing thingamdana leiri. Problem sing asigi solutions su oiba madi amaga amagagi mateng pangna boina. Akoi Kanglei Skill Solution Company na unemployed youth sing da chance ama piraga employed person ama oihenaba honojabani. Everything isagi talent amadi skill sizinaraga employees samoy hinabada aigi company na everyone is welcome. Ai sinpa mamata hijade hairagaso maga janagadago thabak amada ikoina training tawraga miyoy dubu thabak bibibagi khudong chabasu leiri. Identity natraga culture based job aigi company se leijade tungi amadi present ki moment singbo magun hengat haliba youth singi employment rate hengat hanaba ikoi punho numinasi ase hairaga atang se loisinjai. Tilliba mayamdo khubak khunaki thagat wahi oina changsillaga thagat wahi oina hainarakhibasu yawi. Program da loiraga tilliba sililangliba mayamado memory oina bahaidona photo sin kapnari. Function do media coverage tawraga tongan ba news channel YouTube channel amadi radio dagi paudu sahabki. Program ado loiraba matong numidang wairam magi apartment da halaklaga lambida maning thangba gari ge set nga tharaga hipli. Thaunabu magi driver chauthoina haudori. Ibungo nangi phone lakpugum tawine vibration ama ngasai dagi khingdana leire. Thauna su chauthoina haudorakpa doda vibration khingduna leiriba magi phone do khingle. Kayam nungaina tumlurabanu khangde. Phone do gari gi putmat adu ta takhiba phabu khanghaudri. Thauna phone do tap lokhatlaga paikhatna bohana bada call do miss call takhibana hali. Phone gi screen do yenglubadadi ningthem gi miss call mari leiramba doda hatho phone lock to hanglaga call back tawseli. Ring chatpa ikoi da adumuk paikhali. Hello minai side e khonda du phaude koi sa ku sangbi gadro call back tawrei se sangbi bro wari se wari nati sangbro nangbo call tawi paide message thare helakte ai dumi kai sele tawi se nangona phone tawbaga nasai function ama yauraba adugi ta haudri nangi singa sikagi wana te ni bungo hoi nang function yauraba du budei khang nasai call parekte tawraga Kanglei news ki live do chongthori space matek avian star da yam chai haurabani nasai dagi victor khoini live ping winarambani maso solang dum chakrabani mani solang iduna kaige ho function loira matong pungani mukleira kanda phone tawba message thabado paikhalakte send tawrakte sinidana mina masak khangibadagi kawkhrisani. Function loiraga organizer singa gather tawraga dance party yawbagini. Phone bu sungting thengna dringa sigi. Yare aidi phone ga paikhalaga kananu kai haigadabunu kaina hairadana khalurabani. Taning de he kai janarige aina noi kamai kawdoino noi kawbu khuptudani igi sangsar se thadologu chatkidoini. Yare se ngasai to lautumba lami adu haigidawani. Kay haramino. Ha
ꯄꯥꯕꯨꯡꯅ ꯅꯪ ꯎꯅꯤꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨ ꯍꯥꯏꯔꯝꯕꯅꯤ ꯅꯪꯒꯤ ꯅꯝꯕꯔꯁꯨ ꯄꯤꯌꯣꯅ ꯌꯥꯝ ꯇꯛꯑꯝꯕꯅꯦ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯆꯠꯇ꯭ꯔꯦꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯦ ꯑꯩꯁꯨ ꯅꯪꯅ ꯇꯥꯛꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯅꯝꯕꯔꯒ ꯄꯤꯔꯨꯅꯨꯗ ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯣꯏ ꯏꯃꯥꯇꯣꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯅꯪ ꯑꯝꯇꯪ ꯂꯥꯛꯄꯅꯗꯤ ꯐꯕꯅꯤ ꯂꯥꯛꯑꯁꯨ ꯑꯩ ꯃꯣꯏꯗ ꯆꯪꯉꯣꯏꯗ ꯃꯣꯏꯒꯤ ꯋꯥꯠꯇꯅꯕ ꯑꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥꯔꯤ ꯀꯌꯥ ꯋꯥꯠꯄꯅꯣ ꯀꯌꯥ ꯄꯥꯝꯕꯅꯣ ꯅꯪꯅ ꯍꯪꯉꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯊꯧꯅꯥ ꯄꯩꯁꯥ ꯈꯛꯇꯅ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯩ ꯏꯃꯨꯡ ꯍꯥꯏꯕ ꯏ ꯃꯔꯤ ꯍꯥꯏꯕꯁꯤꯃꯗꯒꯤ ꯍꯦꯟꯅ ꯆꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯅꯪꯅ ꯋꯥꯔꯧꯈꯤꯗꯧꯔꯤꯁꯦ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯈꯤꯗꯧꯔꯤꯒꯦ ꯍꯥꯏꯕ ꯅꯪ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯆꯍꯤ ꯀꯌꯥꯅꯣ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯔꯛꯏꯁꯤꯕꯣ ꯂꯥꯎꯇꯣꯝꯕꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯤꯉꯩꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ 11 ꯀꯥꯔꯕꯅꯤ ꯅꯪ ꯈꯤꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ ꯊꯝꯃꯣ ꯌꯥꯔꯁꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯃꯥꯅ ꯍꯥꯟꯅ ꯀꯛꯂꯒ ꯊꯝꯈ꯭ꯔꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯣꯏ ꯀꯩꯋꯣꯏ ꯐꯣꯟꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯂꯪꯁꯤꯟꯈ꯭ꯔꯒ ꯇꯞꯅ ꯃꯀꯣꯛꯇꯣ ꯉꯥꯊꯔꯛꯂꯒ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯎꯔꯤꯕ ꯅꯣꯡꯒꯤ ꯃꯔꯤꯛꯇꯣ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ 15 ꯅꯣꯚꯦꯝꯕꯔ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯊꯧꯅꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯜꯂꯛꯂꯒ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕ ꯑꯗꯨ ꯆꯠꯐꯝ ꯈꯪꯗ ꯀꯛꯉꯥꯎꯅꯕ ꯋꯥꯈꯜꯅ ꯄꯨꯔꯒ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯕꯁꯨ ꯂꯦꯞꯇꯦ ꯃꯈꯣꯡꯗꯣ ꯅꯣꯔꯠ ꯑꯦꯋꯣꯁꯤꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯇꯨ ꯗꯤꯃꯥꯄꯨꯔꯒꯤ ꯋꯤꯡꯒꯔ ꯑꯗꯨꯗ ꯏꯟꯁꯤꯟꯕ ꯌꯥꯎꯗ ꯆꯃꯝꯅꯕ ꯂꯩꯇ ꯈꯟꯊꯔꯨꯕ ꯇꯧꯗ ꯋꯤꯡꯒꯔꯗꯨꯗ ꯀꯥꯈꯠꯈꯤꯕꯅꯤ ꯗꯤꯃꯥꯄꯨꯔꯗ ꯆꯍꯤ 2 ꯂꯩꯔꯝꯂꯒ ꯒꯨꯋꯥꯍꯥꯇꯤ ꯑꯃꯨꯛ ꯌꯧꯈꯤꯕꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯀꯣꯜꯀꯇꯥ ꯀꯣꯜꯀꯇꯥꯗꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯑꯁꯨꯝꯅ ꯊꯧꯅ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯅ ꯍꯣꯠꯅꯕꯗ ꯊꯦꯡꯅꯈꯤꯕ ꯀꯌꯥ ꯑꯋꯥꯕ ꯀꯌꯥꯗꯣ ꯃꯥꯌꯣꯛ ꯌꯥꯔꯛꯈꯤꯕꯅꯤ ꯗꯤꯃꯥꯄꯨꯔꯗ ꯆꯍꯤ 2 ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯏꯝꯐꯥꯜ ꯇꯨ ꯗꯤꯃꯥꯄꯨꯔꯒꯤ ꯑꯗꯨꯛ ꯁꯥꯡꯕ ꯂꯝꯕꯤꯗꯣ ꯊꯧꯅꯥ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯈꯤꯗꯦ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯒ ꯋꯤꯡꯒꯔ ꯑꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯀꯤꯅꯔꯛꯈꯤꯕꯅꯤ ꯗꯤꯃꯥꯄꯨꯔ ꯌꯧꯕꯒ ꯅꯨꯃꯤꯠ 2ꯗꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯃꯒꯤ ꯃꯆꯤꯗ ꯑꯍꯤꯡ 2 ꯌꯥꯔꯦꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯁꯨꯔꯒ ꯄꯩꯁా ꯇꯥꯟꯕ ꯍꯧꯔꯛꯈꯤ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯂꯩꯕ AO ꯕꯦꯞꯇꯤꯁꯠ ꯆꯔꯆꯇ ꯆꯪꯁꯤꯜꯂꯒ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯤ ꯊꯧꯅꯥ ꯀꯩꯊꯦꯜꯗꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯆꯔꯆ ꯑꯗꯨ ꯇꯝꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯃꯁꯥ ꯊꯨꯡꯅ ꯀꯨꯞꯄ ꯗꯝꯕꯨꯔ ꯑꯃ ꯃꯁꯥꯗꯨ ꯄꯨꯂꯞ ꯀꯨꯞꯁꯤꯜꯂꯒ ꯍꯜꯂꯛꯈꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯅꯣꯡ ꯇꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯦ ꯑꯍꯜ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯆꯥꯎꯔꯞ ꯇꯧꯕ ꯁꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯅ ꯁꯥꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠ ꯈꯔꯁꯨ ꯌꯥꯎꯔꯤ ꯅꯣꯡꯅ ꯆꯣꯠꯈꯤꯗꯅꯕ ꯍꯥꯏꯗꯅ ꯃꯁꯥꯗꯨꯅ ꯈꯟꯁꯤꯟꯖꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯅ ꯃꯁꯥꯗ ꯀꯨꯞꯂꯝꯕ ꯗꯝꯕꯨꯔꯗꯨ ꯂꯧꯊꯣꯛꯂꯒ ꯑꯍꯜ ꯅꯨꯄꯤ ꯑꯃꯗꯤ ꯁꯝ ꯑꯗꯨ ꯌꯥꯎꯅ ꯆꯣꯠꯇꯅꯕ ꯄꯨꯂꯞ ꯊꯨꯡꯅꯕ ꯀꯨꯞꯄꯤꯔꯛꯏ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯅꯥꯗ ꯅꯣꯟꯈꯠꯂꯒ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯊꯧꯅꯥ ꯉꯛꯅ ꯏꯕꯣꯛꯁꯦ ꯃꯩꯇꯩꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ ꯅꯣꯡꯒ ꯆꯨꯕꯗꯨꯗ ꯇꯥꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯀꯟꯅ ꯂꯥꯎꯅꯁꯨ ꯈꯨꯝꯖꯔꯦ ꯑꯍꯜ ꯅꯨꯄꯤꯗꯨ ꯏꯁꯨꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯏꯕꯣꯛ ꯑꯩ AO ꯕꯦꯞꯇꯤꯁꯠ ꯆꯔꯆꯇ ꯂꯩꯔꯤꯌꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯌꯦ ꯆꯨꯔꯝꯕ ꯅꯣꯡꯗꯨꯁꯨ ꯇꯞꯊꯔꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ ꯅꯣꯡ ꯈꯖꯤꯛ ꯍꯥꯡꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯅꯥꯅ ꯃꯥꯒꯤ ꯗꯝꯕꯨꯔꯗꯨ ꯊꯨꯞꯆꯤꯜꯂꯒ ꯏꯕꯣꯛꯇꯤ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯄꯣꯠꯁꯦ ꯑꯩ ꯁꯨꯝ ꯄꯥꯏꯕꯤꯔꯛꯑꯒꯦ ꯑꯋꯥꯡ ꯊꯪꯕꯗ ꯎꯔꯤꯕ ꯈꯨꯜꯁꯦ ꯏꯕꯣꯛꯀꯤ ꯈꯨꯜꯅꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯧꯈꯠꯂꯨꯕꯅꯤꯅꯦ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯂꯝꯕꯤꯁꯤꯁꯨ ꯅꯥꯜꯂꯤ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯏꯕꯣꯛ ꯑꯗꯨꯛ ꯂꯥꯞꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯗ ꯖꯥꯠ ꯃꯥꯟꯅꯕ ꯂꯣꯟ ꯇꯤꯟꯅꯕ ꯃꯄꯣꯛ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯕ ꯑꯗꯨꯗꯗꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯧꯅꯥꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯖꯔꯤ ꯃꯥꯏꯊꯣꯡꯗ ꯎꯠꯊꯣꯛꯇ꯭ꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ ꯑꯅꯤꯗꯨ ꯆꯠꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯇꯧꯔꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯨꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯅꯦ ꯏꯕꯣꯛ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯡꯉꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜꯅ ꯃꯝꯂꯤꯉꯩ ꯑꯩꯒꯤ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯍꯛꯆꯥꯡ ꯁꯣꯏꯅꯔꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯅꯁꯨ ꯂꯤꯖꯒꯦ
ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯛꯎ ꯂꯥꯛꯎ, ꯆꯪꯉꯨ ꯆꯪꯉꯨ, ꯀꯗꯥꯏ ꯀꯗꯥꯏ, ꯁꯝꯗꯣ ꯏꯕꯣꯛꯇ ꯄꯤꯔꯛꯎꯁꯦ꯫ ꯊꯧꯅꯥ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯝꯗꯣ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯛꯂꯒ ꯃꯈꯨꯠꯇꯣ ꯊꯨꯞꯆꯤꯜꯂꯒ ꯌꯥꯜꯂꯤꯕ ꯗꯝꯕꯨꯔ ꯑꯗꯨ ꯌꯨꯝꯒꯤ ꯆꯪꯐꯝ ꯗꯔꯤ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯆꯪꯂꯛꯏ꯫ ꯌꯨꯝꯗꯨ ꯆꯥꯎꯕꯁꯨ ꯑꯣꯏꯗꯦ, ꯀꯥ ꯍꯦꯟꯅ ꯄꯤꯛꯄꯗꯨꯃꯁꯨ ꯅꯠꯇꯦ, ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯅ ꯅꯥꯀꯜ ꯑꯣꯏ ꯌꯦꯠ ꯑꯍꯥꯡꯕ ꯂꯝ ꯃꯆꯦꯠ ꯈꯔꯁꯨ ꯂꯩꯔꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯂꯤ꯫ ꯊꯧꯅꯥ ꯆꯪꯂꯛꯄꯗ ꯊꯦꯡꯅꯕ ꯑꯍꯥꯟꯕ ꯀꯥꯗꯨꯃꯗꯤ ꯂꯤꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯂꯤ ꯃꯌꯥꯝ ꯑꯃ ꯄꯩꯔꯒ ꯊꯝꯂꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯒ ꯐꯝꯍꯜꯂꯤ꯫ ꯁꯦ ꯁꯦ ꯁꯦ, ꯐꯤꯗꯥꯁꯤꯗꯅꯦ ꯐꯝꯃꯨꯁꯦ, ꯏꯕꯣꯛ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ꯫ ꯊꯧꯅꯥ ꯐꯝꯊꯔꯛꯂꯒ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦ, ꯌꯨꯝꯒꯤ ꯃꯤ ꯑꯇꯩꯗꯤꯕꯣ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕ꯭ꯔꯣ? ꯑꯍꯜ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯏꯊꯟꯇꯅꯤꯅꯦ, ꯑꯩꯅ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯂꯄꯨꯁꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗ ꯊꯤꯕ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦꯗꯅ, ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦꯗꯣ꯫ ꯑꯩꯒꯤ ꯏꯅꯦꯝ ꯏꯀꯨꯒꯁꯨ ꯏꯄꯨꯔꯣꯏꯕ ꯃꯥꯡꯈ꯭ꯔꯕ ꯆꯍꯤ 5ꯃꯨꯛ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯁꯨꯗꯤ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯏꯕꯣꯛ, ꯏꯕꯣꯛꯀꯤ ꯏꯄꯥꯝꯗꯤ ꯀꯩ ꯂꯝꯅꯣ? ꯇꯧꯕꯨꯡ ꯈꯣꯛꯀꯗꯅ ꯑꯁꯤ ꯆꯉꯥꯡꯒꯩ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯇꯥꯔꯕ꯭ꯔꯥ? ꯑꯗꯨꯗꯒꯤꯅꯤ꯫ ꯅꯨꯡꯁꯤꯕꯅꯤꯗ, ꯆꯠꯈꯤꯗꯕꯁꯨ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦꯗꯣ ꯃꯐꯝꯗꯣ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯅꯥꯒꯤ ꯋꯥꯔꯤꯗꯨꯕꯨꯁꯨ ꯇꯥꯔꯕꯗꯣ ꯊꯧꯅꯥꯕꯨ ꯃꯥꯒꯤꯗ ꯂꯩꯔꯣ ꯍꯥꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯧꯅꯥꯁꯨ ꯌꯥꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ, ꯑꯅꯛꯄꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯊꯤꯔꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ, ꯌꯨꯝꯒꯤ ꯑꯍꯥꯡꯕ ꯂꯝ ꯃꯆꯦꯠ ꯈꯔ ꯑꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯒ ꯌꯣꯟꯕ ꯇꯧꯔꯒ ꯍꯣꯠꯅꯖꯔꯤ꯫ ꯑꯅꯤꯗꯨ ꯑꯁꯦꯡꯕ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯁꯨ ꯃꯕꯦꯟ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯂꯥꯏꯕꯛ ꯐꯩꯗ ꯃꯅꯤꯄꯨꯔ ꯅꯤꯡꯉꯣꯜꯁꯦ ꯍꯥꯏꯅ ꯂꯛꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯧꯅꯥꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯂꯝꯌꯥꯟꯕ ꯍꯣꯏꯗ ꯆꯠꯁꯦ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯧꯅꯥꯕꯨ ꯍꯧꯕ ꯂꯥꯛꯄꯗꯗꯤ ꯀꯣꯜ ꯇꯧꯕ ꯄꯥꯏꯃꯟꯗꯕꯗꯒꯤ ꯃꯌꯨꯝ ꯆꯪꯂꯛꯂꯒ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯄꯅꯤ꯫ ꯊꯧꯅꯥ, ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ ꯏꯇꯥꯎ? ꯊꯧꯅꯥꯒꯤ ꯃꯄꯥ ꯊꯣꯔꯛꯂꯒ ꯊꯧꯅꯥ ꯍꯥꯏꯕꯨ ꯀꯅꯥꯅꯣ? ꯌꯨꯝꯁꯤꯗ ꯊꯧꯅꯥ ꯀꯧꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯥꯕꯨꯡ, ꯏꯇꯥꯎꯒꯩꯒ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯅꯕ꯫ ꯃꯃꯥꯇꯣꯟ ꯁꯈꯤꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯍꯣ ꯆꯠꯈ꯭ꯔꯦꯗꯅ, ꯃꯃꯥ ꯑꯩꯕꯨ ꯃꯃꯥꯅꯤ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛꯁꯦ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯒꯅꯦ ꯌꯥꯝ ꯅꯛꯁꯤꯟꯅꯔꯨꯅꯨ, ꯑꯩꯅ ꯏꯆꯥꯗ ꯏꯆꯥꯒꯨꯝ ꯌꯣꯛꯂꯒ ꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯒ ꯃꯥꯒ ꯃꯔꯤ ꯄꯨꯡꯇꯠꯅꯈ꯭ꯔꯕꯅꯤ, ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯄꯜꯂꯛꯀꯅꯨ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯈꯤꯕꯨ ꯊꯦꯝꯖꯤꯟꯕꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯊꯧꯅꯥꯗ ꯀꯣꯜ ꯇꯧꯕ ꯂꯦꯞꯇꯦ꯫ ꯍꯞꯇꯥ 2ꯃꯨꯛ ꯂꯩꯔꯕ ꯇꯨꯡꯗ ꯊꯧꯅꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯁꯈꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯈꯪꯂꯛꯄꯗꯒꯤ ꯊꯧꯅꯥꯒꯤ ꯃꯄꯥꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯏꯆꯥ ꯂꯩꯇ꯭ꯔꯒꯗꯤ ꯅꯪꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯈꯤꯁꯨ ꯃꯔꯥꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯗꯕꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯦ꯫ ꯃꯆꯥꯕꯨ ꯃꯔꯥꯜ ꯁꯤꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯈꯜꯅ ꯂꯩꯅꯥ ꯑꯣꯏꯔꯛꯄꯗꯒꯤ ꯊꯧꯅꯥꯒꯤ ꯃꯄꯥꯁꯨ ꯆꯠꯄ ꯉꯝꯗ ꯑꯗꯨꯃꯛ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯥ 5ꯒꯤ ꯃꯇꯨꯡ ꯊꯧꯅꯥ ꯃꯥꯒꯤ ꯑꯅꯧꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯃꯤꯡ ꯊꯣꯛꯇꯕ ꯅꯝꯕꯔ ꯑꯣꯏꯕꯅ ꯑꯍꯥꯟꯕ ꯍꯦꯛ ꯇꯧꯔꯛꯄꯗ ꯄꯥꯏꯈꯠꯄ ꯇꯧꯗꯦ꯫ 2-3ꯛ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯅꯤꯡꯊꯦꯝ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯏꯇꯥꯎ, ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯅꯝꯕꯔꯁꯤ ꯁꯦꯚ ꯇꯧꯔꯝꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯑꯩꯅꯤ, ꯊꯧꯅꯥꯅꯤ꯫ ꯊꯧꯅꯥ, ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯒꯦ? ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ꯫ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ꯫ ꯑꯩ ꯍꯧꯖꯤꯛ ꯗꯤꯃꯥꯄꯨꯔꯗ ꯂꯩ ꯏꯇꯥꯎ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯆꯠꯂꯦ꯫ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯀꯩꯗꯧꯅꯕꯅꯣ? ꯑꯩꯈꯣꯏꯗ ꯂꯥꯛꯑꯁꯨ ꯌꯥꯏ, ꯗꯤꯃꯥꯄꯨꯔ ꯇꯥꯟꯅ ꯆꯠꯂꯤꯗꯨꯕꯨ ꯅꯪ ꯀꯩ ꯋꯥꯈꯜꯗꯒꯤꯅꯣ ꯍꯥꯏꯕꯅꯤ?
ꯑꯩꯁꯨ ꯉꯥꯛꯇꯪꯗꯨꯗ ꯋꯥꯈꯜꯗꯨ ꯀꯩꯝꯇ ꯊꯣꯛꯂꯛꯇꯦ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯦ ꯑꯗꯣ ꯅꯪ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯇꯣꯏꯅꯣ ꯀꯔꯝ ꯀꯥꯟ ꯍꯜꯂꯛꯀꯗꯣꯏꯅꯣ ꯑꯩ ꯍꯜꯂꯛꯑꯔꯣꯏꯗ ꯍꯜꯂꯛꯑꯁꯨ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯦ ꯏꯇꯥꯎ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯨ ꯅꯣꯏ ꯏꯃꯥꯇꯣꯟꯒꯤ ꯊꯧꯁꯤꯜꯅ ꯈꯪꯉꯛꯄꯗꯒꯤ ꯅꯥꯕꯨ ꯍꯦꯟꯖꯤꯟꯗꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯕꯅꯤ ꯅꯥꯎꯇꯣꯝꯕꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧ ꯅꯪ ꯎꯅꯤꯡꯉꯦꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯕꯅꯤ ꯅꯪ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯊꯈꯤꯒꯦ ꯏꯇꯥꯎ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯄꯥꯟꯗꯝꯁꯦ ꯃꯁꯤ ꯃꯪꯐꯥꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯔꯣꯏꯒꯦ ꯅꯪꯒꯤ ꯄꯥꯟꯗꯝꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯁꯛ ꯎꯠꯈꯤꯔꯣꯏ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯊꯣꯛꯂꯒꯁꯨ ꯑꯩ ꯊꯣꯛꯂꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯋꯥ ꯑꯃ ꯑꯅꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯊꯧꯅꯥ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯑꯣꯡꯗ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯕꯣꯛ ꯁꯥꯕꯤ ꯂꯩꯃꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯊꯧꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯦ ꯃꯁꯨꯕꯨ ꯅꯥꯟꯊꯔꯒ ꯍꯥꯏꯔꯦ ꯏꯁꯨꯁꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛꯅꯦ ꯃꯊꯥ ꯁꯥꯔꯨꯅꯨ ꯃꯁꯤꯅꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯅꯣꯛꯅꯅꯕꯒꯤꯗꯃꯛ ꯉꯁꯤ ꯀꯞꯀꯅꯤ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯍꯌꯦꯡ ꯅꯣꯛꯅꯕꯒꯤꯗꯃꯛꯅꯤ ꯇꯨꯡꯒꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯊꯧꯅꯥ ꯃꯕꯣꯛ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯃꯗ ꯄꯤꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯏꯁꯣꯔꯅ ꯋꯥꯔꯛꯄꯗꯤ ꯀꯨꯏꯅ ꯆꯪꯕꯅꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ ꯃꯄꯨ ꯃꯥꯅ ꯇꯝꯕꯤꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯗꯣ ꯃꯗꯨ ꯌꯧꯅꯕ ꯀꯟꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯏꯁꯨꯁꯤꯗꯤꯅꯦ ꯄꯨꯛꯅꯤꯡ ꯍꯟꯕ ꯌꯥꯗꯦ ꯊꯧꯅꯥ ꯂꯩꯌꯨꯀꯣ ꯏꯕꯨꯡꯉꯣ ꯊꯧꯅꯥ ꯑꯗꯨꯒꯅꯦ ꯉꯥꯛꯄꯤꯕ ꯍꯩꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯊꯧꯅꯥ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯊꯧꯅꯥ ꯑꯣꯏꯔꯒ ꯍꯣꯠꯅꯕ ꯂꯦꯞꯇ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯍꯟꯗ ꯇꯧꯔꯒ ꯍꯣꯠꯅꯔꯛꯈꯤ ꯃꯤꯒꯤ ꯌꯨꯝ ꯂꯝꯕꯤ ꯊꯣꯡ ꯁꯥꯕ ꯁꯦꯝꯕ ꯌꯥꯎꯔꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯊꯥꯕ ꯄꯣꯠ ꯊꯥꯡꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥꯅ ꯇꯞꯅ ꯇꯞꯅ ꯃꯥꯅ ꯉꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯦꯞꯄ ꯉꯝꯂꯛꯈꯤꯕꯅꯤ ꯂꯩꯃꯁꯨ ꯆꯍꯤ ꯑꯃ ꯇꯪꯈꯥꯏꯃꯨꯛ ꯂꯩꯔꯒ ꯇꯨꯝꯈꯨꯝ ꯇꯥꯟꯈꯤꯗꯨꯅ ꯃꯤꯑꯣꯏꯂꯛꯇꯒꯤ ꯂꯥꯞꯈ꯭ꯔꯦ ꯊꯧꯅꯥꯁꯨ ꯃꯈꯥ ꯇꯥꯕ ꯊꯕꯛꯀꯤꯗꯃꯛ ꯂꯩꯃꯒꯤ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯖꯦꯟ ꯗꯦ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯎꯔꯤꯕ ꯅꯣꯡꯒꯤ ꯃꯔꯤꯛ ꯃꯔꯤꯛ ꯑꯗꯨꯅ ꯂꯩꯃꯒ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯃꯤꯠꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯄꯒꯨꯝ ꯇꯧꯔꯔꯤ ꯊꯧꯅꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯃꯒ ꯊꯦꯡꯅꯔꯝꯗ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯈꯔ ꯑꯗꯨ ꯋꯥꯅ ꯊꯣꯛꯂꯝꯒꯅꯤ ꯈꯔ ꯈꯛ ꯅꯠꯇꯦ ꯃꯥꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯦꯞꯂꯝꯗꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯊꯧꯅꯥ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇ ꯐꯝꯂꯒ ꯒꯥꯔꯤ ꯊꯧꯔꯤꯕ ꯆꯥꯎꯊꯣꯏꯕꯨ ꯀꯧꯔꯒ ꯇꯥꯃꯣ ꯑꯩꯒꯤ ꯍꯌꯦꯡꯒꯤ ꯁ꯭ꯀꯦꯗꯨꯜꯁꯤꯡꯗꯨ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯕꯤꯈ꯭ꯔꯣ ꯍꯣꯏ ꯊꯧꯅꯥ ꯃꯥꯅ ꯉꯁꯥꯏ ꯁꯥꯎꯅ ꯁꯤꯠ ꯃꯊꯛꯇ ꯂꯪꯁꯤꯟꯈꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯕꯦꯡꯒ꯭ꯂꯣꯔ ꯇꯨ ꯏꯝꯐꯥꯜꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯀꯛꯅꯕ ꯍꯣꯠꯅꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯔꯦ ꯁꯈꯤ ꯄꯨꯈꯝꯗ ꯆꯥꯛ ꯈꯔꯒ ꯏꯟꯖꯥꯡ ꯈꯔꯒ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯁꯤꯗ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯁꯈꯤ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯅꯦ ꯈꯔ ꯆꯥꯗ꯭ꯔꯒꯗꯤ ꯁꯣꯟꯖꯤꯟꯕꯗꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯤ ꯅꯥꯎꯇꯣꯝꯕꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯄꯥꯕꯨꯡ ꯌꯥꯝꯗ꯭ꯔꯁꯨ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯅꯕ ꯇꯧꯁꯤ ꯑꯩ ꯈꯤꯇꯪ ꯏꯜꯂꯛꯀꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯎꯅꯤꯡꯉꯤꯅꯦ ꯁꯈꯤ ꯀꯗꯥꯏ ꯅꯥꯎꯇꯣꯝꯕꯗꯨ ꯊꯥꯔꯒ ꯏꯕꯨꯡꯉꯣꯗ ꯐꯣꯟ ꯇꯧꯍꯜꯂꯨ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯈꯣ ꯍꯥꯏꯌꯨꯕ ꯅꯥꯎꯇꯣꯝꯕ ꯅꯪ ꯅꯌꯥꯝꯕꯕꯨ ꯐꯣꯟ ꯑꯃꯨꯛꯇꯪ ꯇꯧ ꯏꯄꯥꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯅꯪ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯄꯥ ꯑꯩꯅ ꯎꯔꯛꯇꯕ ꯀꯨꯏꯔꯦꯅꯦꯍꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯁꯤꯟꯅꯧꯅꯦ ꯁꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯎꯈꯨꯝ ꯂꯩꯇ ꯈꯨꯝꯐꯝ ꯈꯪꯗ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯥꯎꯇꯣꯝꯕꯅ ꯇꯥꯃꯣꯆꯧ ꯁꯈꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯅꯥꯎꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ
ꯊꯧꯅꯥꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯥꯎꯇꯣꯝꯕ ꯆꯠꯂꯣ, ꯅꯌꯥꯝꯕ ꯂꯩ, ꯅꯌꯥꯝꯕꯒꯤ ꯃꯩ ꯑꯣꯛꯅꯅꯕ ꯃꯩ ꯑꯃꯨꯛꯇꯪ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯅꯥꯎꯇꯣꯝꯕ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯈꯕꯔ ꯃꯆꯦꯠ ꯑꯃꯒ ꯃꯩꯈꯦꯠꯀ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯒ ꯈꯕꯔꯗꯨ ꯃꯩ ꯊꯥꯔꯒ ꯃꯌꯥꯝꯕꯕꯨ ꯑꯣꯏ꯫ ꯊꯧꯅꯥ ꯃꯩꯗꯨ ꯍꯦꯛ ꯀꯥꯟꯕꯒ ꯃꯥꯡꯒꯣꯜꯗ ꯆꯦꯟꯈꯠꯈꯤꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯐꯝꯊꯔꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯩ ꯄꯥꯕꯨꯡ, ꯅꯆꯥ ꯂꯩ ꯄꯥꯕꯨꯡ꯫ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯊꯧꯅꯥ, ꯅꯪ ꯏꯄꯥꯕꯨ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯪꯅ ꯏꯄꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯄꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅꯦ꯫ ꯅꯪ ꯏꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯇꯥꯃꯣꯆꯧ, ꯄꯥꯕꯨꯡꯁꯦ ꯇꯥꯃꯣꯆꯧ ꯂꯥꯛꯄ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯍꯤꯞꯄꯒ ꯇꯥꯃꯣꯆꯧ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯒꯥꯜꯁꯤꯗ ꯑꯣꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯅꯤ꯫ ꯊꯧꯅꯥ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯅꯥꯟꯊꯕꯤꯔꯒ ꯃꯄꯤ ꯏꯔꯥꯠꯆꯦꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯁꯈꯤꯁꯨ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄ ꯃꯄꯤꯗꯨ ꯁꯤꯟꯊꯔꯒ ꯊꯧꯅꯥꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯏꯟꯗꯣꯝꯆꯥꯅ ꯄꯪꯂꯨꯕꯅ ꯏꯆꯥꯒꯤ ꯃꯐꯝ ꯇꯧꯔꯣꯏꯗꯕ, ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯈꯤꯕꯗꯣ ꯉꯁꯤꯗꯤ ꯏꯟꯗꯣꯝꯆꯥ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯏꯟꯗꯣꯝꯆꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯏꯟꯗꯣꯝꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯊꯧꯅꯥ ꯁꯈꯤꯗ ꯌꯦꯡꯂꯒ, ꯁꯤꯗꯒꯤꯗꯤ ꯑꯩ ꯄꯥꯕꯨꯡꯒ ꯅꯥꯎꯇꯣꯝꯕꯒ ꯏꯃꯥꯒ ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯒ ꯆꯠꯂꯔꯣꯏ ꯏꯃꯥ꯫ ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯅ ꯏꯃꯥꯅ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯃꯗꯤ ꯁꯃꯥꯖ ꯑꯁꯤ ꯆꯠꯅꯔꯤꯕ ꯑꯃꯣꯠꯄ ꯀꯥꯡꯂꯣꯟ, ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯀꯣꯛꯅꯅꯕ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯈꯤꯕ ꯀꯜꯄꯅꯥꯅꯤ꯫ ꯃꯗꯨꯃꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯕꯥꯏ ꯐꯣꯔꯁꯇ ꯒꯦ ꯅꯠꯇ꯭ꯔꯒ ꯂꯦꯁꯕꯤꯌꯟ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏꯔꯛꯅꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯃꯛꯇꯤ ꯅꯠꯆꯗꯦ꯫ ꯃꯁꯥꯒꯤ ꯌꯥꯎꯖꯔꯛꯂꯕ ꯏꯟꯅꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤꯗ ꯑꯦꯛꯁꯦꯞ ꯇꯧꯁꯤ ꯍꯥꯏꯅ ꯁꯦꯝꯖꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛ ꯂꯤꯁꯅꯔꯁꯤꯡꯕꯨ ꯑꯏꯕꯤꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫